Ngasi Senapati District ki Deputy Commissioner ki Chamber da Mau AC ki MLA El Dingko, Karong AC ki MLA J Kumo Sa Amadi, NPO SDSA SDWA ki Mute Singa Pangtoki Mifam da Hiram Karada Yanaba Purakpadagi Matam Sangna Chatharakpa National Highway number 2 da Pot Chei Puba Gari Chatpada Athingba Thamlamba adu Kudaktagi Handokhre. Ngasi ki Mifam adu da NPO SDSA amadi SDWA na haukiba November 13 da Manipur ki Chief Minister N Birenda pisinkiba Charter of Demand gi matangda kupna khanaki lenga ki mahut sinduna sarukya kiba MLA singa loop ahunga yana kiba aduda victim oiriba singda compensation piduna mara leiba sing logi thabak lokhatlagani haiki National Highway singda chathariba illegal taxation extortion tawriba singi makhada lengakna Kudaktagi Tabuk Lokhatlagani, Masigi Matakta, Hokiba November Taraga Marida, Arambai Tengol Unit Taragani Pana, Tokiba Notice Adu Pendabakar Lady Hydaduna, Karigumba, Nasi Yana Kiba Wafam Singh Tabakto Ontok Trabadi, National Highway number 2, Lambi Asida, Akan Mama Ongda, Athingba Thamlamba Kongjang, Jangsingani Haina, NPO, SDWA, SDSA Gi Maike Degi, Authority da Akan Wafam Singh Thamki.